ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯖꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯨꯡꯁꯤ, ꯅꯪꯅꯤ ꯅꯨꯡꯁꯤ. ꯁꯂꯥꯏꯒ ꯅꯪꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯣ ꯅꯤꯡꯁꯤꯡ. ꯅꯪ ꯋꯥꯈꯜꯗꯣ ꯏꯪꯅ ꯂꯩꯔꯣ. ꯁꯂꯥꯏꯒ ꯍꯦꯛ ꯅꯛꯅꯔꯤꯉꯩ ꯅꯪ ꯅꯨꯡꯉꯥꯏꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ. ꯆꯍꯤ ꯀꯌꯥꯗꯩꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯛꯏꯁꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯑꯋꯥꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯈꯪꯗꯤꯌꯦ. ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯪꯕꯨꯗꯤ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯒ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯈꯟꯕ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ. ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯆꯠꯂꯣꯏꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ. ꯅꯨꯡꯁꯤꯒꯤ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗ ꯂꯥꯟ ꯆꯪꯉꯨꯕ ꯑꯩꯗꯤ ꯃꯥꯏꯊꯤꯕ ꯇꯥꯕꯅꯤ. ꯑꯉꯥꯎꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯈꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯃꯣꯡꯃꯟ ꯃꯤꯅꯣꯛꯇ ꯌꯦꯡꯅꯤꯡꯕꯩꯅꯤ. ꯗꯥꯆꯧ, ꯅꯪꯁꯦ ꯑꯉꯥꯎꯕꯅꯤ. ꯊꯃꯣꯏꯁꯨ ꯄꯥꯟꯗꯕꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯑꯗꯨꯝ ꯍꯦꯛꯇ ꯆꯩꯅꯤꯡꯕ꯭ꯔꯥ? ꯍꯣꯏꯗ, ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯇꯧꯊꯣꯔꯛꯄꯁꯦ ꯏꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯅꯤ. ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯝꯃꯗꯤ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯣꯏꯗꯕꯅꯤ. ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇꯅꯤ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯨꯅꯇ ꯂꯥꯛꯏ, ꯃꯇꯦꯡꯁꯨ ꯄꯥꯡꯗꯨꯅꯇ ꯂꯥꯛꯏ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ. ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯖꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯨꯡꯁꯤ, ꯅꯪꯅꯤ ꯅꯨꯡꯁꯤ. चलो 혼자 붙이기겠다며. ꯂꯥꯜꯂꯦ ꯗꯥꯆꯧ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ. ꯑꯩ ꯋꯥꯁꯤ ꯑꯝꯇ ꯇꯥꯕꯤꯌꯣꯕ. 능기 오이다 와도 아이 따보 뻔되네. 능기 로 넘라는 뻥터가 더버렸대. 이게세 나 샤나들어 나 상착이겠다며. 아이고 와야마 흥은. ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯗꯥꯆꯧ ꯈꯛꯇꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯗꯥꯆꯧ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯤꯌꯦ. 민경도 아무거나 하나 버리거나. 나 진누는 빵거나. 아이 딸 힘디에. 앵원다 나 쇼하는 쇼 뭐는 거구나. 능기 민경나. 아이기 타모이 부쇼 뭐 템도 가는 강거나. ꯑꯩ ꯀꯧꯔꯔꯣꯏ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯁꯤꯃꯇꯗꯤ ꯇꯥꯕꯤꯌꯣ. ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯤꯌꯦ. 레이트가 가리게. 미나 아이기 타다 왕왕 흘리버너. 능가 마가. 아이기 머럽도가. 나 그야 니나 이부 미는 머네. 머럽게 매콤 없더나. 아이고 너 어쩌면 너더러. 아도 나 파해봐. 머럽 어려봐쇼. 아이는 마법 부시기 앞에 보는 거야. 아두가 낭쇼 아이나 부시기 능 앞에 봐 강감로. ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯗꯥꯆꯧ? 따로 이까나 볼레테. 짝호. 난 내기 납달래노. 그리고 마이기 샤워실에 파타방금 넣더라보디. 넌나 쇼판 쇼든 할까니. 퍼져나 하는 것이다. 능차. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ. ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯤꯔꯛꯎꯀꯣ. ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤꯃꯇꯗꯤ ꯈꯪꯕꯤꯌꯨꯀꯣ ꯗꯥꯆꯧ. चलो. ꯗꯥꯆꯧ, ꯑꯩꯅ ꯐꯝꯗꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯀꯣ. ꯐꯔꯦ, ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯗꯥꯆꯧ. ꯊꯃꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯈꯜꯂꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯤ ꯑꯊꯤꯡꯕ ꯄꯤꯕꯅꯣ? ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯎꯠꯊꯣꯛꯄ ꯉꯝꯗ. ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯂꯩꯈꯤꯒꯗ꯭ꯔꯥ?
angangasu Angan kedoroba. Ha, angan amu kedorogeba. anganga ningsinggasu thaina mari leinarame haina taine binidudi yam ingtapjai haine tawngambiduna masamga phoidana yam phubi jaibi tawmale aidi paudu tabada kyam nungaite Nangdi wari shindu kamdona khangiba. noigi school punba imanabi leye mana tamakpa ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯏꯃꯧꯁꯤꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯈꯟꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕꯗ ꯏꯃꯧꯗꯨꯅ ꯀꯌꯥꯝ ꯋꯥꯈꯤꯕ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ ꯅꯪ ꯏꯃꯧꯒꯤ ꯐꯠꯇꯕ ꯃꯍꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯅꯪ ꯅꯨꯡꯁꯤꯃꯟꯕꯒꯤ ꯏꯀꯥꯏ ꯍꯥꯏꯔꯒ 이까이 강대비 똥ꯉꯝ비 하이나 ꯆꯩꯔꯛꯏ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯕ ꯅꯨꯡꯁꯤꯃꯟꯕꯒꯤ 이까이 하이ꯔꯒ 이까이 강대비 똥ꯉꯝ비 하이나 ꯆꯩꯔꯛꯏ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯕ ꯑꯩꯒꯤ ꯍꯦꯟꯔꯥꯏꯇꯤꯡꯁꯨ ꯈꯪꯗꯅ ꯑꯩꯅꯅꯦ ꯍꯦꯛꯇ ꯈꯟꯕꯤꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝ ꯈꯜꯂꯦ ꯂꯦꯇꯔꯗꯣ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ ꯗꯣꯂꯤꯅ ꯄꯤꯕꯅꯦ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯇꯧꯉꯝꯕꯤ ꯌꯥꯝꯅ ꯐꯠꯇꯦ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯈꯤꯕ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯅꯤꯡꯖꯒꯦ ꯄꯨꯟꯁꯤꯒꯤ ꯀꯧꯖꯒꯦ ꯀꯣ ꯄꯥꯝꯃꯨꯕꯤ ꯍꯥꯏꯔꯣꯁꯦ ꯅꯪꯁꯨ ꯅꯨꯡꯁꯤꯔꯦ ꯑꯩꯕꯨ ꯄꯦꯜꯍꯜꯂꯣꯅꯦ ꯊꯃꯣꯏꯁꯦ 와브라 능셔 이금노 와브라 너트라가 앵문데기 헤나 와브라 숙상문 바탐세 능 까름나 릴리 능 와랑거네 이까게 어두부 능 까리기 와야 해다브나 아이는 시랬까니 나 끄니나 칸박이라 아이는 강보다 능 농아있다브라 농아있디고 anh ngang rồi, anh xuống ngang rồi, anh ngang ngang, đang nói chuyện với tôi mình à, luôn là thân tâm mình sao không cho được na, cấp cái đó bao giờ vậy, anh ngang rồi, nâng cấp na, asam na cấp cái na, nâng gì mấy cái cái ham muốn làm mà lẽ ba, anh nghĩ gì được không? mấy việc gì được không? anh nâng mua hal rồi, xuống mua hal rồi. ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯅꯤꯡꯖꯒꯦ ꯄꯨꯟꯁꯤꯒꯤ ꯀꯧꯖ